ꯅꯈꯣꯏꯒꯤ ꯁ꯭ꯇꯦꯟ ꯂꯩꯕꯗꯨꯗꯤ ꯍꯥꯏ ꯂꯨꯍꯣꯡꯕ ꯍꯜꯂꯛꯏꯅꯦ ꯑꯩꯈꯣꯏꯁꯦ ꯑꯝꯇ ꯄꯥꯏꯌꯣ ꯂꯤꯛ ꯑꯆꯧꯕꯒꯁꯦ ꯂꯧꯊꯣꯛꯀꯦ ꯀꯦꯞꯇ ꯍꯥꯞꯆꯤꯟꯗ꯭ꯔꯗꯤ ꯂꯣꯏ ꯇꯨꯝꯅꯈ꯭ꯔ ꯃꯥꯜꯂꯦꯗ ꯍꯥꯏ ꯃꯌꯥꯝ ꯀꯥꯏ ꯆꯠꯂꯨꯒꯦ ꯉꯁꯤꯗꯤ ꯂꯨꯍꯣꯡꯕ ꯃꯐꯝ ꯌꯥꯝꯃꯦ ꯉꯁꯥꯏꯅ ꯊꯥꯔꯛꯀꯦ ꯍꯥꯏꯗ꯭ꯔꯒ ꯍꯥꯏꯁꯤꯗꯤ ꯍꯧꯖꯤꯛꯇ ꯏꯕꯦꯝꯃ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯄꯗ ꯉꯥꯏꯔꯤ ꯏꯕꯦꯝꯃ ꯅꯪ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯌꯥꯝ ꯐꯖꯩꯌꯦ ꯒꯥꯏꯁꯤꯗꯤ ꯊꯦꯡꯛ ꯌꯨ ꯉꯁꯤꯗꯤ ꯇꯥꯃꯣꯒ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕ ꯃꯐꯝ 2-3 ꯆꯦꯟꯕꯗ ꯁꯆꯤꯟꯀꯔ ꯂꯨꯍꯣꯡꯕ ꯑꯃꯨꯛ ꯆꯠꯂꯨꯔꯦ ꯃꯥ ꯑꯗꯨꯒ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯒ ꯄꯥꯏꯔꯛꯑꯦ ꯑꯃꯨꯛ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤ ꯂꯨꯍꯣꯡꯕ ꯑꯃꯨꯛ ꯌꯥꯎꯔꯦ ꯏꯃꯥꯟꯅꯕꯤ ꯂꯨꯍꯣꯡꯕꯗꯨꯗꯤ ꯗꯥꯟ ꯊꯥꯗꯕꯒ ꯂꯣꯏ ꯂꯣꯏꯔꯝꯃꯦꯗ ꯊꯤꯟꯕ ꯆꯠꯄ ꯅꯪꯕꯒꯤ ꯑꯣꯏꯅ ꯌꯥꯎꯔꯦ ꯋꯥꯗ꯭ꯔꯣ ꯏꯌꯥꯝꯕꯗꯤ ꯂꯩꯇ꯭ꯔꯣ ꯍꯥꯏ ꯂꯩꯌꯦ ꯐꯤ ꯍꯣꯡꯗ꯭ꯔꯤꯉꯩꯗ ꯊꯥꯔꯛꯄ ꯌꯥꯗ꯭ꯔꯣ ꯍꯥꯏ ꯑꯉꯥꯡꯗꯤ ꯍꯥꯏ ꯑꯉꯥꯡ ꯐꯃꯨꯡꯗ ꯆꯥꯛ ꯆꯥꯔꯕ ꯂꯥꯝꯃꯟꯗꯅ ꯀꯃꯦꯟꯁꯦ ꯂꯥꯛꯇ꯭ꯔꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯅꯦꯠ ꯆꯞꯄ꯭ꯔꯣ ihe ꯇꯥꯃꯣ ꯑꯗꯨ ꯁꯤ ꯂꯩꯔꯦ ꯏꯪꯉꯦ ꯌꯥꯝꯅ ꯍꯤꯇꯔ ꯀꯟꯅ ꯌꯥꯏꯔꯤ ꯏꯕꯥꯅꯤ ꯏꯌꯥꯝꯕꯁꯦ ꯀꯩ ꯊꯕꯛ ꯇꯧꯔꯝꯒꯦ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯇ ꯂꯩꯔꯝꯃꯦ ꯍꯥꯏꯕꯗꯤ ꯈꯪꯉꯦ ꯍꯥꯏ ꯑꯥꯔꯃꯤ ꯑꯣꯏꯔꯝꯃꯦ ꯅꯥꯏꯁ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯃꯥꯒꯤ ꯁꯥꯟꯅꯄꯣꯠꯁꯦ ꯇꯥꯈꯤꯕꯒꯅꯦ ꯃꯥꯅ ꯏꯍꯤꯡ ꯏꯍꯤꯡ ꯍꯥꯏꯁꯦ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯔꯛꯑꯣ ꯍꯥꯏ ꯃꯌꯥꯝꯒ ꯍꯥꯏꯗꯕ ꯀꯨꯏꯔꯝꯃꯅꯤ ꯍꯥꯏ ꯃꯌꯥꯝ ꯍꯥꯏ ꯂꯨꯍꯣꯡꯕ ꯃꯐꯝꯗꯒꯤ ꯆꯠꯄ ꯍꯟꯅꯔꯕꯣ ꯑꯃꯨꯛ ꯍꯟꯅꯈ꯭ꯔꯕꯣ ꯎꯗ ꯀꯨꯏꯔꯦ ꯍꯥꯏꯌꯦ ꯀꯨꯏꯔꯦ ꯂꯝ ꯃꯅꯨꯡꯁꯤꯕꯨ ꯀꯩꯅꯣ ꯂꯥꯟ ꯃꯅꯨꯡꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯃꯦꯝ ꯍꯥꯏꯗꯧ ꯃꯥꯜꯂꯦ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯕꯅꯤ ꯀꯩ ꯍꯥꯏꯔꯨꯅꯤ ꯑꯉꯥꯡꯅ ꯐꯃꯨꯡꯗ ꯊꯝꯃꯒ ꯗꯥ ꯔꯣꯖꯦꯟ ꯅꯕꯥꯅꯤꯅ ꯃꯩꯒ ꯌꯥꯏꯗꯅ ꯐꯃꯨꯡꯗꯅ ꯂꯩꯔꯤꯕꯒ ꯍꯥꯏꯔꯤꯁꯤꯗꯤ
ꯃꯩ ꯌꯥꯏꯊꯣꯛꯑꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕꯅꯤꯗ. ꯑꯃꯣꯒ ꯂꯥꯖꯦꯝꯁ ꯅꯣꯏꯒ ꯀꯥꯏꯗꯩ ꯈꯥꯏꯅꯔꯒꯦ? ꯑꯄꯥꯕꯤ ꯅꯪ ꯌꯥꯎꯔꯝꯕꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤ. ꯍꯧꯖꯤꯛꯇꯤ ꯀꯩ ꯂꯝꯗ ꯂꯩꯔꯒꯦ ꯍꯥꯏ ꯃꯥꯜꯂꯦꯀꯣ. ꯍꯧꯖꯤꯛꯇꯣ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯍꯥꯏ. ꯑꯩꯈꯣꯏ ꯃꯥꯅ ꯍꯪꯒꯥꯝ ꯊꯣꯡꯉꯝꯃꯦ, ꯑꯗꯩ ꯈꯖꯤꯡ ꯑꯍꯤꯡꯕꯗꯣ ꯑꯗꯨꯗꯨꯒ ꯀꯣꯕꯤ ꯊꯝꯆꯦꯠ ꯃꯥꯟꯕꯤꯒ ꯀꯨꯞ ꯀꯨꯞꯅ ꯇꯧꯔꯒ ꯀꯥꯡꯒꯧ ꯑꯃ ꯉꯧꯔ ꯊꯝꯃꯝꯃꯦ. ꯑꯗꯨ ꯆꯥꯔꯦ. ꯊꯦꯡꯉꯦ ꯇꯨꯝꯃꯒꯦ, ꯍꯌꯦꯡ ꯑꯣꯏꯅ ꯉꯟꯅ ꯊꯥꯔꯛꯑꯣ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ. ꯍꯣꯏ. ꯑꯩꯗꯣ ꯉꯁꯤꯅꯦ ꯊꯋꯥꯏꯁꯦ ꯌꯥꯝ ꯆꯥꯛꯄ ꯍꯥꯏꯇꯥꯔꯦ. ꯀꯦꯕ ꯑꯩ ꯃꯦꯀꯞꯇꯣ ꯄꯨꯡ 3ꯗꯩ ꯂꯥꯛꯑꯦꯕꯀꯣ. ꯄꯨꯡ 3ꯗꯩ ꯂꯥꯛꯑꯦ. ꯌꯥꯎꯅꯤꯡꯉꯦ ꯌꯥꯎꯕ. ꯌꯥꯎꯅꯤꯡꯅ ꯌꯥꯎꯕ ꯐꯪꯗ꯭ꯔꯦ. ꯁꯣꯝꯗꯁꯨ ꯂꯩꯕꯅꯤꯅ. ꯀꯩ ꯂꯝꯗ ꯂꯩꯔꯤꯅꯣ? ꯊꯧꯕꯥꯜꯗ ꯂꯩꯔꯦ. ꯂꯨꯍꯣꯡꯕ ꯆꯠꯂꯨꯕ ꯃꯥꯜꯂꯦ ꯍꯥꯏ. ꯂꯨꯍꯣꯡꯕ ꯆꯠꯂꯨꯏꯌꯦ. ꯑꯗꯨꯒ ꯄꯨꯡ 3ꯗ ꯑꯩ ꯃꯦꯀꯞ ꯂꯥꯛꯑꯦ. ꯄꯨꯡ 3:30ꯗ ꯀꯦꯕ ꯂꯣꯏꯔꯦ. ꯑꯗꯨꯒ ꯇꯥꯃꯣꯅ ꯁꯆꯤꯟꯀꯔ ꯂꯨꯍꯣꯡꯕ ꯆꯠꯈꯤꯕ ꯍꯜꯂꯛꯄ ꯉꯥꯏꯕꯁꯤ ꯄꯨꯡ 5:30 6 ꯍꯦꯜꯂꯦꯕ ꯑꯩꯅ ꯂꯨꯍꯣꯡꯕ ꯑꯝꯗꯆꯠꯄ ꯏꯃꯥꯟꯅꯕꯤꯒꯤ. ꯑꯗꯣ ꯂꯨꯍꯣꯡꯕꯗꯣ ꯂꯣꯏꯗꯧ ꯇꯧ ꯂꯩꯔꯝꯃꯦꯕ. ꯊꯤꯟꯕ ꯑꯃꯨꯛ ꯆꯠꯂꯦ. ꯕꯣꯔꯗꯨꯁꯨ ꯏꯃꯥꯟꯅꯕ ꯑꯣꯏꯅ ꯇꯤꯟꯅꯕ, ꯅꯨꯄꯤꯁꯨ ꯏꯃꯥꯟꯅꯕꯤ ꯑꯣꯏꯅ ꯇꯤꯟꯅꯕ. ꯌꯥꯝ ꯉꯟꯅ ꯌꯥꯎꯖꯅꯤꯡꯕ ꯉꯁꯤꯁꯦ. ꯑꯗꯨ ꯐꯪꯗ꯭ꯔꯦ. ꯐꯥꯡꯅꯕꯁꯤꯅ. ꯃꯦꯝ ꯏꯌꯥꯝꯕꯗꯣ ꯄꯦꯟꯁꯤꯜ ꯆꯠꯂꯕꯅꯤꯅ ꯀꯔꯤ ꯑꯣꯏꯅ ꯍꯣꯠꯅꯔꯒꯦ ꯍꯥꯏ. ꯗꯨꯀꯥꯟ ꯑꯣꯏꯅ ꯐꯝꯃꯦ. ꯑꯩꯈꯣꯏꯗꯤ ꯗꯨꯀꯥꯟ ꯐꯝꯕ ꯑꯁꯤ ꯃꯉꯥꯏꯔꯦ. ꯁꯆꯤꯟꯀꯔ ꯂꯨꯍꯣꯡꯕ ꯌꯥꯎꯕ꯭ꯔꯣ ꯍꯥꯏ. ꯌꯥꯎꯔꯨꯏꯌꯦ. ꯑꯩꯈꯣꯏ ꯁꯥꯏ ꯌꯥꯎꯔꯨꯏꯌꯦ. ꯑꯩꯗꯤ ꯌꯥꯎꯗ꯭ꯔꯦ. ꯑꯩ ꯃꯥ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯂꯨꯍꯣꯡꯕ ꯑꯇꯣꯞꯄ ꯑꯃꯨꯛ ꯆꯠꯄ. 이칠니 이칠 ꯅꯪꯒꯤ ꯀꯩ ꯏꯁꯩꯅꯣ ꯑꯩꯗꯨꯕꯨ. ꯗꯨꯀꯥꯟꯁꯦ ꯁꯨꯒꯨꯅꯨꯗ ꯐꯝꯕꯗꯣ ꯐꯝꯗ꯭ꯔꯦꯗ. ꯗꯨꯀꯥꯟ ꯁꯨꯒꯨꯅꯨꯗ ꯐꯝꯕ ꯌꯥꯗ꯭ꯔꯦ. ꯋꯥꯡꯖꯤꯡꯗ ꯑꯣꯏꯅ ꯐꯝꯃꯦ. 이칠니 이칠 ꯅꯨꯡꯁꯤ 이칠 ꯅꯪꯒꯤ ꯑꯩꯒꯤ ꯃꯔꯛꯁꯤꯗ ꯃꯈꯣꯜ ꯊꯣꯛꯅ ꯀꯧꯔꯤ ꯊꯃꯣꯏ. ꯊꯥꯏꯅꯒꯤ ꯏꯌꯥꯝꯕꯒꯤ ꯕꯨꯂꯦꯠ ꯄꯅꯤꯁꯃꯦꯟ ꯂꯦꯛꯍꯟꯕꯗꯣ ꯅꯤꯡꯁꯤꯡꯉꯤꯕꯣ ꯃꯦꯝ? ꯅꯤꯡꯁꯤꯡꯉꯦ. ꯅꯨꯡꯉꯥꯏꯕꯅꯤꯍꯦ ꯃꯇꯝꯗꯣ. ꯔꯣꯖꯤ ꯂꯥꯏꯁ꯭ꯔꯝ ꯆꯦꯁꯦ ꯌꯥꯝ ꯐꯖꯩꯌꯦ, ꯅꯨꯡꯁꯨ ꯅꯨꯡꯁꯤ ꯍꯥꯏ. ꯊꯦꯡꯛ ꯌꯨ. ꯅꯪ ꯈꯛꯇꯅꯦꯍꯦ ꯍꯥꯏꯕꯤꯔꯤꯁꯦ. ꯃꯌꯥꯝꯅꯗꯤ ꯈꯥꯔꯕꯖꯥꯠꯅꯤ ꯑꯩꯁꯦ. ꯅꯨꯡꯁꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯇꯦ. ꯃꯤ ꯂꯣꯏ ꯎꯏꯅꯈ꯭ꯔꯕ ꯃꯥꯜꯂꯦꯗ ꯊꯦꯡꯕꯒꯤ. ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ. ꯀꯅꯥꯏ ꯂꯨꯍꯣꯡꯕ ꯆꯠꯂꯨꯏꯅꯣ ꯆꯦ ꯍꯥꯏ.
ꯏꯃꯥꯟꯅꯕꯤꯒ ꯏꯃꯥꯟꯅꯕꯒ ꯄꯨꯂꯞ ꯅꯨꯄꯥ ꯕꯣꯔꯁꯨ ꯀꯩꯅꯥꯁꯨ ꯂꯣꯏ ꯇꯤꯟꯅꯕ ꯑꯗꯣ ꯅꯨꯄꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯌꯥꯎꯔꯦ ꯑꯗꯣ ꯅꯨꯄꯥ ꯃꯌꯨꯝꯗꯁꯨ ꯊꯤꯟꯕ ꯆꯠꯂꯨꯔꯦ ꯂꯨꯍꯣꯡꯕ ꯌꯥꯝꯃꯦ ꯉꯁꯤꯁꯦ ꯂꯨꯍꯣꯡꯕ 2-3 ꯁꯨꯏ ꯇꯥꯃꯣ ꯋꯥꯡꯖꯤꯡꯗꯁꯨ ꯂꯨꯍꯣꯡꯕ ꯑꯃ ꯌꯥꯎꯔꯝꯃꯦ ꯕꯦꯕꯤ ꯍꯥꯏ ꯄꯤꯌꯥꯔ कई लमदनो कैसे हो मैं ठीक हूँ ꯃꯇꯝꯁꯦ ꯑꯍꯣꯡꯕ ꯑꯗꯨꯝ ꯂꯥꯛꯄꯖꯥꯠꯅꯦ ꯃꯦꯝ ꯍꯥꯏ ꯃꯇꯝꯁꯦ ꯑꯗꯨꯝ ꯍꯣꯡꯉꯦ डिनर हो गया हाँ हाँ हो गया मेरा डिनर आप कैसे हो दुकान ꯗꯣ ꯀꯥꯏ ꯖꯒꯥꯗ ꯐꯝꯒꯦ ꯍꯥꯏꯕ ꯑꯣ ꯋꯥꯡꯖꯤꯡꯗ ꯐꯝꯃꯦ ꯋꯥꯡꯖꯤꯡꯗ good evening hi good evening रोजेन जी कहाँ पर है रोजेन जी आपको कोई बुला रहा है पीआर आप कौन है रोजेन जी का फ्रेंड है क्या करी लमदनो है हाय उदा कुइरे है उदा कुइरे मैम उदबा कुइरे हाँ जी है नंगी फ्रेंड है ये नाम क्या है आपका कहाँ पर है बेड पर है वो बच्चा खेल रहा है बच्चे के साथ पीआर आपका नाम क्या है रास रास ꯑꯩꯁꯨ ꯈꯪꯗꯦ ꯑꯉꯥꯡꯁꯨ ꯆꯥꯎꯔꯝꯃꯅꯤ ꯍꯥꯏ ꯆꯥꯎꯔꯦ ꯄꯥꯏ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯀꯅꯥꯅꯣꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨ ꯂꯥꯛꯑꯣ ꯃꯤ ꯅꯪ ꯍꯪꯖꯔꯛꯏꯁꯦ ꯅꯨꯡꯁꯤꯗ꯭ꯔꯣ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯃꯦꯝ ꯏꯌꯥꯝꯕꯗꯣ ꯁꯆꯤꯟꯀꯔꯒꯤ ꯂꯨꯍꯣꯡꯕꯗꯣ ꯎꯔꯛꯄ꯭ꯔꯥ ꯍꯪꯉꯣ ꯇꯨꯝꯈ꯭ꯔꯕꯣ ꯏꯌꯥꯝꯕꯗꯣ ꯕꯨꯂꯥꯎ ꯍꯥꯏꯔꯦ ꯅꯪ ꯀꯧꯔꯣꯑꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯥ ꯁꯆꯤꯟꯀꯔ ꯂꯨꯍꯣꯡꯕ ꯉꯥꯏꯍꯥꯛꯇꯪ ꯌꯥꯎꯔꯨꯔꯦ ꯅꯨꯄꯤ ꯃꯌꯨꯝꯕꯣꯛ ꯆꯠꯂꯒ ꯂꯨꯍꯣꯡꯕ ꯃꯥ ꯉꯥꯏꯍꯥꯛꯇꯪ ꯌꯥꯎꯔꯝꯃꯦ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤꯒꯤ ꯂꯨꯍꯣꯡꯕ ꯑꯃꯨꯛ ꯌꯥꯎꯕ माने ngasi गाड़ी थौबदो कोइचेन चेंजबदो वाजरबनिदा घर पे क्या कर रहा है लाओ मैं इस तौरोये नंग न खुद न पाइरुनो केम तौरोये हिंदी में बोलो आइजदे आ रहा है कनानो पीआर से नंगी फ्रेंड ने रास कौवे हिंदी में कौन है भाई लमजिंगले नसीदे हाकी थौ जाना कपनों पर मणिपुर में बोलो आज यार अभी भी चल रहा है हाँ कौन आप कौन है याम केथरेको काई चलुइनो हाय लुहोंगबा चलुई ngasiदी केथारगा आपका कोई दोस्त होगा 제ям नुशी थैंक यू
कोई दोगा जरूर ऐदी सासी दीदी रख लो रे प्यार पी प्रदीप भाई ले लो भूल गए रोजेन नाम जी तो बताओ भाई कौन है कहाँ से है कैसे पहचाना राज कौन है राज नोंमा नोंमागी फजबा हेली चेसे है केसन बय ओरंगने तांग केसन बय ओरंगने ꯌꯥꯝ ꯁꯥꯏ ꯀꯥꯝꯕꯤꯌꯣ ꯇꯧꯕꯗꯣ ꯑꯝꯇ ꯇꯧꯔꯛꯑꯣ ꯁꯤ ꯍꯥꯏꯁꯤꯗꯤ ट्रैक शूट ऐसे अरे आप कहाँ से हो भैया भैया जी आप कहाँ से हो यूपी से रास ये कौन है नंग मैतै नत्रो है माने नंग काइदनो अगांगबु कपे एदा तौरिजे अगांगसिंग असिदि गारी मनुंगदसु याम तुमग्रे अदगी लुहोंगबमदसु दुम सानारा कुइना सानारा लैग्रेबको डिस्पोगी ग्लास तो पेपर डिस्पो ग्लास तो दूम पार माने एकता हराउरगा सानाबसे कॉल करूंगा तो पहचान लोगे है जिंदगी कॉल तो नहीं कर पाऊंगी मैं अगांग क्या सूरगे अगांग अनी सूरे नुपा लोइसल्लजरा थेंगे पुंग 12 तारे लोइसल्लगे मैम अगांगसु कप्पा हौरे तुमनिंगा माले अगांग गुड नाइट मैम मंग फरसे गुड नाइट मैम कोना मुक थाजरके बाय बाय इचा नुपा लाउरे हौजे तुमनिंगा माले ममाजु मपाजु सिदा लोइ लैरेबा बाय बाय मैम बाय बाय हाइरो बाय बाय लोइसल्लगे को